Hi mayam, ahanamagtada mayam punamakpu aigi channel asina taramna okjari ngasidi mukbanggi video oina hapjarage. Sida leireko saring thongba leire sidesta aduga ironba leire, potnaba kobi leire, aduga mayangba matoniba sidese, aduga sesiga champut leire. Ado saring thongbase ai mamangda hapkiba aigi mamangi video gi saring thongbado adugi video adugi makhane bako ado ai mukbang oina hapage na hapjarapani bako mayam. Ado mayam chaba horage hawbra hawtabra haibadusu haijarake ko mayam. mayam video se loiba phawba yengbiyo nungai nungaite haibadusu comment ta haibirao mayam. Hi ma'am. 이런 거 제가 뭐면 레이셀러게 말이지. 레로. 무엇보다는 사회가 거든 이런 것이 안 하래. 우찌 ông có phù ngày biết visit and đào là 이런 것이 안 밤에 디 우리하고 이런 것이 안 하래.
मोरक फजन सारे इरोंबसे मैम अदो मयाम ngasi mathen jinse yam hawkre iron basi su morok satak na yam hawkre ado sareng thong basi su yam hawre sambut su hawre ado mayam aigi video se nungai biragadi like share comment tawbiyo no be yeng ba viewer oiragana aigi channel asibu subscribe to sanbiramo ado mayam mathangi video da mu unarasi ngasi di oinati matang aswai loisinjarage mayam